IRANG ASINA MARAM OIRAGA Asian Games the gold medal LOURAKLABASU NUNGAIPHAM KHANGDE HAINA China ge Hangzhou da PANGTHOKLIBA TARAMAPAN SHUBA Asian Games the India ge hockey team da SHARUK YADUNA gold medal LOURAKLABA ACE NILAKANTA SHARMA PHONGDORAKLI China ge Hangzhou da PANGTHOKPA TARAMAPAN SHUBA Asian Games 2023 da hockey India team da SHARUK YADUNA gold medal LOURAKLABA ACE NILAKANTA SHARMA Nupi hockey team da SHARUK YADUNA bronze medal LOURAKLABI P Shoshila Chanu amadi KH Bichu ngasi Imphal ge Beit Canberra International Airport hek thunglabada Manipur hockey amasung medalist ahumgi imong manung amadi club singna lengyana amadi lei pareng hoktuna taramna okay Beit Canberra International Airport ngasi thunglakiba sanglakpham Nilakanta na paumi singda hai Asian Games Korea ge semi final sanaba matamda mighty hoga drahibagi mipaibadi poki adubu Europe ki tongan ba lebak singa thengnabada waba amadi pressure leikiba match adugumba match di oikide Manipur mai chaktum leading a cherakta India represent Tauraga Asian Games the SHARUK YADUNA gold medal Rorapada Tamoida Choktok Chaba Fawi Adubu Labna Masida Oiriba Film Masina Mamang the Olympic Games the SHARUK YARURAGA India ge Mijat Purapada Faukiba Harauba Nungaiba Dugumbadi Fau Day Asian Games Amasung Manungda Makoina Miram the leading a matam the Sulam the Masida Oiriba Tamdu Laita the film Masina Wakal Laita Labangam the Haina Mang Phongdoke अकोई न ममांग द कोरिया का सेमीफाइनल सानब मतम द खितंग नुंगाई तब फाव हाइदी कानी हाइबुदी खंगे दो इतारगसु बाय चांस लकीली अकोई शूट आउट तक नो तहगदरा हाइबगी अकीब खराब ले अदुबु थोइदोकना यामने हेन्ना अवाबक पगी यूरोप का सानबगी टाइप त यामने प्रेशर लेबा मैच दिओइदे अदुबु यामने नुंगाई न माइ पाकना हलकप ngambane देखोइ न ममांग द ओलंपिक सानरगा हलकप मतम द यामना हराउना यामना नुंगाइबा कैनो फावगी मतम द हाइदी इमाले बाग त चलगा सुमाइना कोइगी मेडल लौरकपा दगी हौरक कदोरिबा अंगांग मैम दसु हाइदी इंस्पिरेशन ओइबा अदुम मैम फाव अदुबु हंदक्ति medal LOURAKLABASU aingonda mamangda phawgiba dumba kaino da phawung amde habdi Manipur awaba tariba kaino tawri mayam ji khaluraga simbang na koina ada leiringai da sumaina emotion phaw matung tarakpada di hoji ka koi 20 days ki break ne adu ki matung da Europe tour ki kaino ma lei adu koi pro league hawani adu matung da Paris ki muk adu da focus kaino tawani Asian Games the India ge nupigi hockey team da SHARUK YADUNA bronze medal fangnakraba P Shoshila Chanu amadi KH Bichun hai makoina Bangalore da camp tawduna Asian Games ki damak preparation tawringai da Manipur gi rang asina maram oiraga nuaitaba thudokya thokiba du da hakthengna mateng pangba ngamkidaba gi damak yamna nuaite aduma makoina hanba leitaba thongna amaga loinana imale ba ki mingchet purakna ba honarakibani Asian Games the gold medal lawna ba khona duna lakibani aduba laibak thibadagi gold lobadi ngamkide game ama sanabada ama thoiba natraga maithi ba haibasi haunushani masida makoigi hanba leitaba thongnaga loinana honakiba aduna bronze medal asi fangba ngambani hainasu makoi ani na phongdorake awa nungai bhai bu akoi gold medal ki target tawjabane adubu gold medal makti ka bangam kamaktere bronze oina lagjare tarjo khoi Manipur gi faidi nungai ta irang tong na akoi na Bangalore da leraga camp tawraga khoi Manipur da chaiba kai mai chapa khopa yum chapa khopa mayam ji khoi loina khange khangdaba ante khoi wangang bu kai no de khoi preparation do khoi Asian Games ki tawri bani na khoi yamna support to bujing mogdaba taraga ju akoi imaleba ki tamakta ni ko akoi na medal lauraga laga oina imaleba ki tamakta mateng pangba ngamjage akoi China ga semi final da thengnakhimne aduda akoi gi first quarter ga second quarter ga je akoi gi connection je khara wat pa haitare aduga akoi third quarter aduga fourth quarter dagi akoi gi isagi game do comeback to bangam khibne aduga crowd ka chukara adum khitang khena ba adum feeling akoi gi pressure ju dum khitang lagi ba adubu game mani sanar de ama ka ba ama po ba habji masan ta ne akoi gi live thi ba target India la hore adubu akoi gi give up to da ba akoi na bronze ki da mu ta akoi na fight to raga akoi bronze medal se lorok pan hajani Manipur hockey ki president Khoirom Loyalakpan hai China da pangthoki Asian Games the India ge hockey team da SHARUK yakiba Manipur hockey ki sanori ahumna Levagas ki mingchut purakpada nungaiba fawi Manipur mai hauna chal ngai cherakta makoina araiba pangalamadi thongna putoktuna mari ba ki damak to honakiba duna ngasedi lamdam asigi mingchat purakpa ngambani hainasu mahakna makha take players inda akoi gi encourage to viva mapanda leiraga ju akoi gi side gi noi thawai no sano Manipur gi mukta kem khan ganu Manipur nomanatra nom shanti lakani Manipur hoji mai hona sakpa khotpa ama mataroju madu nogi to hum to dum to sonda kon mayam leiri loina mak shanti prongna ba Manipur ingtam na prongna bo honai noi thawai yong na sano hai badagi moji am thawai yong sana kan da koi
just Asian Games the gold medal lorpani haibagi asa akhoi Nilakanta gi phajaba score adagi yam tawya akhoi nupi macha sing sosila bisioi gi magi performance ta Manipur gi miyam jina khwai gi harau na gi nei smai tam jake